Brazil da fangba lin amagi mahu sizinaduna COVID-19 gi mahik asi maithiba piba ngamkre. Mayam pumna magpu ngan kumana anoba video episode amada amukka hana taram okjari. Ngasigi video asigi source asina Molecules hariba scientific journal adudagini pabining ba isilanawsing adumagsangduna pabiyu. Scientists na pangtokkiba research amada Brazil da fangba lin amagi mahu sizinaduna ikhugi COVID-19 gi mahik asi namthaba ngamkre. Lin asigi mamingna Jararakas Pit Viper meter ani rom sangba yamna chawba lin makhal amakhakni. Hairiba lin makhal asi South America gi mafamsing asida marang kaina dumak fangi. Lin asigi mahuda yawriba molecules asina COVID-19 na multiplication tawbagi reproduction gi process asi 75% phawba thingba ngamni haina report asina thamli. Masida aikoina sizinariba asi lin adugi mahu odu direct sizinaba natte madugi manungda yawriba amino acid ki chain aikoina peptide haina khangnariba masibuni. Masigi molecule asina COVID-19 gi PL Pro hairiba reproduction thawaliba enzyme asibu thingba ngami. Yamna faba amana pangthokriba experiment aduda aikoigi haksangi oiba atopa cell sing asidadi manghan takhanba thokte. COVID ki enzyme si khaktamakta react tawba aduga haksangi atopa cell sing asida manghan takhanba thoktaba asidi yamna faba sign amani. Scientists asina mathangda tawgodoriba changyeng sing asina aikoigi naraba matamda khakta layengba nattana masi hana sizinaduna besin oina ngakthokpasu yabra haibasi changyengga dawri. Mathangda hangadoriba wahang asina COVID-19 gi laina asibu layengnabagi damakta hairiba lin gi jan makhal asibu aikoina fa duna machindagi mahu lawthoktuna layenggadoribra hairiba species asibu aikoi miyoiba sing layengnabagi damakta khudong thibada tahangadoribra. Masigi oina di waningai oide hairiba molecules asida yawriba machaksing asi khanglabanina scientists singna aikoigi lab ta manipulate tawduna masi semba yagani haiduna fongdokli. Tasengna masisina maipaklakpa ngamba taragadi aduki matik kanagani maipakpasi oijasanu. Nasi oina di mata asida losinjarage anauba video amada amukka hana thengnarasi.